Ngasi numidang wayrang phongkiba Kangleipaki mairagi pause degi maruoiba pau khara khangasaraga miyamda khudo tamjike January 22 da Tamenglongda Cabinet Mifam pangtholaba yare Manipur lengang na Manipurgi singi district headquarters singda Cabinet Mifam pangthorapagi matung ina lakliba January 22 da Tamenglong district headquarters da Cabinet Mifam pangtholaba yai haire pawa sigi matung ina Secretary to Chief Minister gi Thaupuriba Ningthaujam Geoffrey na ngarang cherol ama thokre haide cherol adugi matung inna State Cabinet Mifam asigi dama Chief Minister M Birena lakadoriba January 22 da Tamenglong da helicopter gi khutang da chakadaure Chief Minister gi khongsa asida Tamenglong district da chokot thorangi project kaya sanga bagalonena tongan ba project kaya su urep uyung tamgani haide cherol adugi matung inna Sangaba amadi urep uyung tamgadoriba siga mari lainana State Planning Department ga watanaba amadi khanakhibaga loinana Tamenglong da Cabinet Mifam pangthoknabagi Tamenglong DC da su khangankrai loinana district asida sangagadoriba amadi urep uyung tamgadoriba project singi matangda lengak administrative secretary singna ngasi numida wairam pung mga taba phawbada mari lainaba singda che changsing Planning Department gi director yahonna khangankrai haide Pangthokadariba Cabinet Mifam asigidamakta emergency facility yauna security ki matangda thabak lokhanabasuk Home Department da khangankibaga loinana Kani Kg singna helicopter da chathok chasin taunaba Transport Department da su khangankhre haide makha tarakpa pauda lengang Najiri Hospital yingsimbidabadegi General Strat amadi Economy Broadcast khongjang changsinggadawre phamung yangkhai leiba Jiribam Hospital asibo Manipur lengang na miyeng sangbidabadagi ngasi phawba miyamna ana layengi khudong chaba phangdaduna leiriba asiki matangda ngasi jiri ima maira paibi apunbalop Jiribam District Hospital Monitoring Committee All Manipur Bengali Student Union All Jiribam Pangal Women Welfare Kokomi amadi Jiri Development Organization gi oiba apunba mifam ama pangthokre loinana ngasi ahing nongyai pung kumari gi Jiribam District Pumbada Jana Extra Junction haiba yauna warep kaya laukre haire warep singadude Jiribam da khundaminariba phurup khudimakna health sector da sothaduna lairiba si puna saugatminaba loinana Jiribam Hospital mapumpaba District Hospital ama ohenaba ama toina yanaduna taleba demand asi puna saugatminaba haiba sine committee asina taleba demand sing ngasi nungthil phawada Manipur lengang response piraktrabade ngasi ahing nungyai Jiribam Pumbada Pungkumari ge Jana Extra Junction ba Jana Extra Junction laba phawpada karigumba Manipur lengang hospital asi mapumphana semgatnaba laupam thokpa thaudang adu lauktrabade January 18 degi hauna National Highway 37 Imphal Jiribam lambi ase madam kaktana economy broadcast changsinggani haire makha tarakpa pauda QNet scam da maru oina senavani haiba miyoi kaya KCPPWG na miyamda phongdorakle Lamdam asigi similonda amade Khunailonda Azoba sapu ama piriba QNet Noida Sector 143 Telephone online scam ga mari lainana Kangleipaka Municipality PWJ MC Unification na sangsilakliba thijimagi thabaka mari lainana aina thingraba lalarof asigi PRO gi thaupuriba singkhai ngamada media da thadorapa cherol aman hairibade scam aduda maru oina senabani haiba miyoi kaya miyamda phongdorakle cherol asina hai KCPPWG na war on drug online financial crime online fraudulent activity haiba panamda tapost ama senggatpagaloina na January 15 da lupasna scam asida senaba miyoi singi miyamda khangankarba matung maru oina senaba miyoi khara su maming matha khangba ngamle haina makhoi adugi maming sing phongdorakle miyoi sing adude Kiran Bara Usam Kurkul Thaudam Boire Matawbut Mamang Laikai Laina Yengkhom Arunachal Pradesh Yengkhom Omendra Kaksing Moirangthem Boibo Kaksing Koko Karung Thak Maring Parel Nelson Thiam Kaisampa Samarani Naurem Kaksing amade Lepham Chap Chana Khangdriba Nikas Adim Pamai Barun Naurem hariba miyoi sing asi scam asiba chalaibada yamna chaungna thaudang lauriba miyoi ngaktane loinana miyoi sing asi Noida UPK Sector 138 Paramount Society Sector 134 Eco City Society Sector 168 Lonjing Sosi Seramdam Ipau Sector 168 Xavier Society amade Sector 132 Japi Society da lairaga operate tauban haibase
lupna thijinbada khangba ngamle haire cherol asina hai lup asina January 15 da thadokhiba press release aduda serial number 13 ta yauriba miyoi sector mayum Udit Kumar haiba miyoi ase technical error ne asigoma scam asida man accused oiraba singe mama mapa oiba oibi singna miramda lolaga lairiba isa gi angang sing ase miramdagi athuba matamda lauthopiduna lupta athuba matamgi manungda wakhal taminana ba honabiyo aduga karigoma lupke press release asibu tarai na lauraga gi angang sing miramda makha na lolaga thambigi haibage wakalda stand tawraga leiragade maduge teksak imung manunggi mama mapa oiba mioi singna pujagadabani haiba wafamsu lebak miyamda media gi khutangda thamjare haina phongdorakle makha tarakpa pauda gari accident da mioi ama laikhidrei ngarang numida waram National Highway 37 Imphal jiribam lambi paringe awangkhun part 1 da Imphal dagi mana masing puduna lakpa gari ama matha makha onduna accident thokpadagi mioi khara sokhrei loina asopa singi manungda mioi ama laikhidrei haire accident asinone police station gi manung channa longtu hari balambige saruk asida thokhibane accident aduda gari adu matha makha onbadage gari aduda tonglapa mioi sing aso apanangke khudakta none primary health center da pukhatune laikanake asopa singi marakta mioi ama pibam thina sokpadage khudakta Imphal gi Rajmedi city da pukhatune laingbada laikana bangamda laikhidre haide makha tarapa pauda forest kilam khopchimba singi mathakta action launaba CM da Maitai Alliance na taksingkray Manipur gi oina lairiba reserve forest amasung protected forest kilam khopchinduna aramba maungda lam chemjin sajinduna umang manghanbagi thabakta Manipur legang lakhopam thokpa thabak chapchana action lokhatnaba Maitai Alliance na chief minister da taksingkray hiram asiga mari lanina Maitai Alliance na CM da pisingkiba memorandum amada palibade Manipur gi irang asigi manungda reserve amasung protected forest ke lam khopchimbagi thabak sathade masigi manung sanna aramba tawba official ga lautuna duna Churchampur ki Sonjang protected forest Khukha reserve forest amasung Imphal East ki Khamenglo Gwatabi reserve forest ki lamsingda ain kaina lam khopchimbagi thabak sathade amaramda Manipur da kumja lising magasama pa humpoga mapanda khul lising masama panyankai ga tare lairamba adu khul lising masani pa maudraga mapanda khange hingalaktuna kumja lising aniga sumna kunga humdoida khun lising ahumga chani panga yingkhagi taruk yaukiba se kuki singa namna taba tengnaupa kangpopi amasung Churchampur yaungna Chandel dana ayambane masige matung tarakpada aramba maungda lamgi kriti porot talakpa political amasung administration da aramba maungda khuthingjinduna thabak tarokpa yabagi akibalai maram aduna survey tawduna investigation athuba matamda chathabiyo lonina historical recordsing yenglaga asoibasing asi chumthokpiyo masigi mathakta lamgi kriti poram pibada niyam chumna mayek sengna thabak tawbiyu lonina aramba tawbasingi mathakta action lakhapiyo haina cherol aduna taksilakle lonina CM da pisingkeba memorandum adugi copy amasu Manipur gi governor Ajay Kumar Balada pisingkre haire makha tarak poina pandam pause digi maruweba pau khara khangacharaga miyamda khodo tamjige kadai phaba chumbagi haibadudi lengang thijimba mathau tare Khutlai leinaba popi thariba singna Kani Kg amamam KNO KNA da donate tougadabani haiba cherol viral oire government ka su taunariba group KNO KNA gi maikedige popi thariba singna Kani Kg amamam donate tawrakpa khangankrai Kuke nation amagi dama hauriba lal asigi Khutlai leinabani haina khanganba warol ama social media da viral oiraklai KNO KNA gi Joint Finance Battalion Kuki Army Camp Sinai Mr. Morris Kuki and Mr. Paurian Kuki na cherol ama thoktuna popi thariba singna Kani kilogram amamam donate tawraktuna Kuki nation gi maramgi dama Khutlai leinabani haina khangali show group KNO KNA na khunja khudimak amadi popi thaba singda business permit card issue tawe asiguma permit card phanglaba miyoi singna popi thagadabane kanagumba miyoi singna permit card asi yaudana popi tharamlabade makhogi lupa la ama fine thianli social media da viral oirakliba cherol asi kadai fawba chumbage haibadudi lengangna kumna thijimba mathau tare makha tarapa pauda Kuki Job Council ki mihut singna MIC da supply administration demand tawkhrei New Delhi da laiba Ministry of Home Affairs MIC gi office ngasi Kuki Job Council gi miyoi marina saba mihukangu amaga MIC gi
ऑफिशियलसिंग उनदुना वारी सानाखिबगा लोइनना कुकीजो काउंसिल की माइकेदगी मणिपुर कुकीजो की ओइबा सेपरेट एडमिनिस्ट्रेशन अमा लैनबा डिमांड तौख्रे लोइनना यूनियन होम मिनिस्टर अमित शाह मेमोरेंडम अमसु कुकीजो काउंसिल की माइकेदगी पिसिंखरे हाइरे कुमजा लिसिंग अनिगा सुमना कुनगा होमदगी मे अहोमदगी मणिपुर इथनिक वायलेंस तोलखरबा मतुंग कुकीजो काउंसिल की माइकेदगी मिनिस्ट्री ऑफ होम अफेयर्स की मिहुसिंग अहांबा ओइना ngasi gi mifam adu pangthokibani मिनिस्ट्री ऑफ होम अफेयर्स की माइकेदा MIC के स्पेशल एडवाइजर नॉर्थ ईस्ट AK मिश्रा अमसुंग इंटेलिजेंस ब्यूरो IB के जॉइंट डायरेक्टर राजेश कुमार सरुक याखे ngasi pangthokhiba mifam aduda saruk yakiba कुकीजो काउंसिल की चेयरमैन हेली यांगथांग थांगलेप नालुचिंगबा म्यूट मरी की माइकेदगी मणिपुर थोकलिब इरांग असे पॉलिटिकल डायलॉग तौदुना वारोसिम पुरकनबा वाफम थंबगा लोइनना मतम चुपगी ओइबा पॉलिटिकल सोल्यूशन अमा पुरकनबगी अमता ngaइबा लंबीदे कुकीजो की ओइबा सेपरेट एडमिनिस्ट्रेशन अमा लेबना ओइगनि हाबा वाफम थमखि लोइनना मखोइगी डिमांड सिंग यावबा cherol अमसु मिनिस्ट्री ऑफ होम अफेयर्स की म्यूसिंगदा पिसिंगि हाइरे पनबा याबदे कुकीजो काउंसिल असी कुकीजो की सिविल सोसाइटी ऑर्गेनाइजेशन तरागा मरीना सेम्बा कुकीजो की एपेस बॉडी अमनि हाइना क्लेम तौखिबने नुमि खरनी की ममांगदे कुकीजो काउंसिल न थदोरकपा cherol अमदा दिल्ली MIC की म्यूसिंग उनगदोरिबा सिदा लेंगाकसु साइन तौनरिबा KNO अमसुंग UPF की डिमांड सिंगदा युमफम मोइदुना वरी सानागनि हाइना फोंदोकपा लेखिरबने नकल अमरमदा वर्ल्ड कुकीजो इंटेलेक्चुअल काउंसिल नसु कुकीजो की डिमांड सिंग थबो ओइना ओंथोपिनबा मणिपुर गवर्नर द मेमोरेंडम पिसिंखरे हाइदे